ngasi phongkhiba tongan manipuri siphongsingi maroibi ipausing myamna thamjagi ahanmada dharmada politics yauroidabani politics tadi dharma yauna tawgadabani MLA sapam nishikanta politics ta afaba tawba haibadi dharmada politics yauroidabani adubu politics tadi dharma yauna tawgadabani man election mawangna haikibu wafam singadu wazau nate thamoidigi haikibani haina Gulapi nata Sankrita Academy na sinduna Kokaithil ngana pithong na leibe academy sida numini ni sumna sathagadaba national seminar kungama palaksuba Guru Kritan Seva haudokpagi thoramna kaisam thong kendri MLA sapam niskant na phongdokre thoram madru chief guest oikiba MLA na makhata na hakibada man election mamangda sel siki amata saroi hakibadu siki amata saroi Thikasu Taoroi amadi thikadagi karisu lauroi hairaduna huran sinthi su tawduna MLA ama oina thabak tawduna miyamgi seba fazana tawgana ki nakalamaromda aikhoigi culture haibisi yamna maroi hairaduna culture ngak pa haibisi aikhoigi identity ni culture laitrabadi aikhoigi identity su mangani haina sumana makhatana phongduki Tharamadugui guest of honor oikiba ZN Manipur Dance Academy Director P Bilasna na phongdokibada ngasi pangthokliba Manipur gi tanatana national gi thakta pangthokliba seminar asi yamna maruiba mani seminar asi da sumna paper pawa phongdokpa haidokpa sinatana seminar asi da pagadoriba paper sing asi khomjilaga lairik oni phongbiyu karigumba lairik oina phonglakpa matamda ZN Manipur Dance Academy medi mahki maikeri gi pangbiya ba mating sing panggan henis phongdoki thauramadu Banga Neketans International Center for Manipur Art and Culture gi Chairman Ajit Das na President Unisru Gyaki Bagaloinana seminar aduda Assam University Silsar gi Department of Manipur gi HOD Professor Hobam Nonikumar na moderator oiki Atopa pawa manam Rashid Mihata Sena basing fadana logi obisarak phanganbiu Haziram May Kaithil digi MD Rashid Ahmad Elias Sanayai se kuntragatret pu nongpo Kaithil manbidigi Mama sakpi manglembi na mateng pangbiyo haina kaubi khraga sina phangkibasi thamoi sokna noaiti asiguma mihada si tungda mo hana thoktana ba mari leina basingna sena basing phabiduna ain goeba matik sa basairak pibiyo haina laikhidrabagi masi hazira na manipulenga ki CMN Biren gi pukning singchilakli wafam asingasi mayai kaithel mihada sigi mayok satakhiba okat mi phamamada hazira na phungdokhibadi mana makhata na haikibada MD Rashid sahi tara hena nongpo kaithel manmida leiba laisram manglembi gi yumda leirakhibani yum palaba tungna yumda amuk leirakhibani haujimak sahi ahumrom surabi masanupi ama aduga thataru kakta ngairi masanupa amaga leirabani ekoi kuidringai mamangda manglembi na yumda laklaga ima yam ware sel khajikta mateng pangbiyo hairaki thasigi marigi numidang pung nipalum tabada mateng panglunaba manglembi gi yumna sakhibani adubu sakhiba numitagi call tawbada masa tumthakre hairakpa call paidaba switch off thambana singba tawbadagi masaga paw amata phaunaba ngamdana leiraki thasigi taret ke yukta call toralaga yambem PIC da siraga leire hairakibani asiguma thamo yamna sokpa miyad asi tungna amu hana thoktana ba miyad asi da senaba sing athubada phabiduna serak phanganbiu miyad asi ge asumba royal phanganbada GAC na sangchilakpa khongjang singda lamdam asi ge asumba pamba CSO sing club organization sing amadi misa miyamna sogatpiu hainasu hazira na miyamgi pukning singchilakli Wakam mi pamaduda mihat pasing serak piyu Rashid Ahmad mihat ki asuma wayel phangan biyu haina thaba plate card sing tu sijina ki adi Makasa tarak po ina to papaw mana Madhya Pradesh tagi Congress ki MLA ani nupi da harassment pibi ki damak tabuk tokre Madhya Pradesh ki Congress ki MLA ani masagi sai kuntragan thui shurabi nupi ama masaka loinana train tongduna satlingai matamda molest tawi habi gi wathok mari leinana book tokre haina official report amagi matungina phongdorakli Sagar Railway Police ki Sub Inspector Oiriba Pramod Ahiwan Haikibada Madhya Pradesh ki Congress MLA Sunil Saraf Amadi Sidarat Kushawa Haribe MLA ani si train tongduna nupi edugi makhut pairaga sak samina bigi wapam taksinki Rewada gi Bhopal tamna sakhiba lambida thaudo du thokibani victim oirabi nupi eduna phongdokiba warul gi matunginadi train gi H1 course ta thanipan suraba masaga loinina tumduna salingai matamda MLA ani asina sangshilalaga maki makhut pairaga sak samina bigi wapam taksinki haki MLA ani asina yamna hauna wangang baga loinana mangonda disturb taraki mangna ukil oiriba mapu roibada wari edu lithoklaba matungna mapu roibana
Jabalpur Railway Police ta contact tawki Rehawal San Express ki khatni amadi Damoha station gi marakta incidents adu thoki bani ngasi angan bayuk pung ama tapa matamda adu waire train aduna sagar yorakpu matamda sub inspector amadi constable anina coast adu da sanglaklaga complaint tawkibaga mari lainana wangpong tawki masigi matungna police ki mekedi Indian Penal Code ki section 345 ki makhara Congress ki MLA Sharap amadi Gus Hawa gi mathakta book tawkre Gus Hawa na phungdo ki bidanu pi edu ki complaint adu sumda bawapni ma ki makut pai rupa leite atopa MLA Sharap na nupi edu gi allegation adu aranmani nupi edu da disturb tawdana bagi dama aikhoina dinner saki hairi hainisu pausn makhatana su phungdorakli makasa tarak poina to papaw mana nurse tharak trabadi community health center wangu thingjelagani maira paibi hauji 24/7 service tawriba community health center CIC wangu da ana layeng gi thabak sathabada nurse ki award pa kya laibidegi ana layeng muda kudong sadaba mayonare Hiramasita legang na atubo matana miyeng sangbiduna award pa nursing sayolamagi manungna thabiraktrabadi center asi thingzilagani hairi ngasi hospital asi ga nakna leiba maira pai bising masum CIC wangu gi hospital management committee gi kangbuga paumi singa unabada maira pai bi lusingbi Rajkumari leimana haki CIC wangu da doctor leirega ana leng gi thabakta asobo thaudang lawriba nurse ki award pa leibana pungkun gi mari subna mathau tawba ngamloidabi gi phibamda leire Doctor na doctor gi mathau nurse na nurse ki mathau tawgadabadu hospital asida nurse ani khatamak leibana awaba masu khudong sadaba kya mayonare miyam gi awaba si ubiraga hauzik paliba lenga sina CIC award pa nursing numit tare ni gi manungda thabiraktrabadi hospital thingzinbigi khongjang sangsilagani amaromda Hospital Management Committee ki member Thaudam Damen haki hospital asida laifam topa nurse masing sudana leiringai sida handakte health department na nurse ahom transfer thadokhibadagi hauzik nurse anina mathau tawri lenga sigi Manipur government's employee list MZL labor record tadi hospital asida staff masing suna leiri haina health department na loba asumbanate MZL da yauribo hospital asigi staff ayamba atopo hospital singda transfer tawkiba masum utilize tawkibana hospital asida staff ward pegi khudong sadaba kya hanadagi hauna leirakhiba adunga si phawo mayungnari lenga sina health akan mamiyeng thamli haina lauriba si thabak to onthokpiduna khungangi lamdamdasu leijariba leita lairaba mi kyagi thawai kanbigadoriba hospital asigi award pa nursing athubar thabiraknaba appeal thorakli Makasa tarak poina to papaw mana sit kharagi maraki mikhal gi damak BJP na merep sing laukthokre lakliba November ha ahum na pangtokadoriba state kharagi assembly mikhal gi maraki mikhal gi damak BJP na ngasi makhoi gi merep sing gi ming laukthokre BJP gi paw matung ina Haryana gi Adampur assembly seat ta party gi lusingba Kuldip Bisnoi gi masanupa Babia Bisnoi na merep oiragani Telangana gi Monogode Shitana ke Rajagopal Reddy Mirep Oibaga Loinana Uttar Pradesh ki Gorakhanat City dana Amangiri na Mirep Oiragani haina paudu da phungdorakli makhoi BJP da yaunabagi damak resign tawdringagi mamangda Haryana gi senior politician Kuldip Bisnoy amasung ke Rajagopal Reddy mathangsina Adampur amasung Monogode dagi Congress ki MLA sing oiramani Amanagiri na mamangi thada laikidraba Gorakhanat ki BJP MLA Arvind Giri gi masanupani hainus paus na makhatana phongdorakli haujiko inadi myam paus matang sa lusinjarage amasu myam pun anobab dit ngamine sen su channel sigi mekedigi myang from thamjari